Loyalam E-PAO tabiri bakutimapu hitram susmitana numidangi pau pizari ahamida paruda headline. Manipura hojik tholiba wathok asi tarai taraba isu amanate thazaba leitrabadi wari sanaba yaroi wari sanadana shanti purakpasu yaroi hana konrak samana phongdokrakli. Manipur ki border fencing yauna aikogi pari puri ki oiba lam Myanmar da transfer tawnaba honariba asida UN na miyeng changbiyu haina UNC na phongdokrakli. Union Education Minister dharmendar pradhan pham thadokhre pau sandona pijori. Manipur hojik tholiba wathok asi tarai taraiba isu amanate thajanaba leitrabadi wari sanaba yaroi wari sanadana shanti purakpasu yaroi haina konrak samana phongdokre. Chahi om helaba Manipur hojik tholiba wathok asi tarai taraiba isu amanate hojik leire bibibam asida thajanaba leitrabadi wari sanaba yaroi wari sanadrabadi shanti purakpa yaroi haina Meghalaya ki Chief Minister su oriba NPP ki National President konrak samana phongdokre. Ngasi Imphal East ki Palace Compound laiba MSFDS ki auditorium da pangthokiba NPP ki annual convention ga mari lenana Meghalaya ki Chief Minister asina wafam asi phongdoladuna makatana haikibada irang mayona riba state asida leminari ba kanglup singi marakta amaga thajanaba wari watai sanaduna pau phawdonaba amasung akaknaba economy policy paikhatuna irang asi loisinanaba honabada chawna mating pangani. Manipur gi hausi oriba charang nariba phibam asi yamna sensitive oiba issue amani hausi oriba phibam asina mipum khudimak cheitheng mayonari phibam asida phurup amaga gi marakta thajanaba ama hana puruknaba honaba mathoktai thajaba leitrabadi wari sanabasu yaroi wari sanadana tangduleitaba phibam purakpasu yaroi maram aduna ahanba khongthang oina phurup singi marakta mangkhraba thajaba adu amuk hanjinaba honaraba matungda community leaders singa puna phaminaduna tangduleitaba hanjalhanaba wari watai sanaba yagani haina su phongdokhi. Lebagasida BJP bu namthaba ngamgadaba amata leitri haina phongdokre. Lebagasida BJP bu namthaba ngamgadaba political party amata leitri haina BJP Manipur Pradesh ki Vice President su oiriba wabagai SC MLA oiriba Dr. Usam Devena phongdokre. Wafam asi Development Committee hangun nasinna wabagai gi hangun makhalikai dal pangthokpa thoram amada Congress amadi ZDU da leiraba Santhel hangul amadi ngakrapat ki imung janina BJP da nongna changlapaga harau tayana opagi thoram da phongdokhibani thoram adu da MLA Devena makhatara duna hai Prime Minister Narendra Modi gi meeting makhada India asi hokiba chei khara asida angakpa phangna ahongbala khrei masigi matakta BJP lengana tawkhiba development work kayana maram oiraga miyamna BJP bu pamnabagi chang hengalakli masigi mayek laraba khudam aina handak pangthokiba state kharagi election dasu BJP na chawna mai pakli BJP na toroli ba thabak thoram kaya asi yenglaga Manipur dasu BJP gi mapangal da ahongba leire amaromda wabagai AC bu chakho thorangi lamda mangjil thaba AC ama shoidana ohengani haba wafam su phongdokhi. CM na Yankhai Taret Mountain Division gi GOC Major Shuvankar unakrai. Chief Minister Yumnam Khemchana ngasi Madripukhi da leba State Secretary ta 57 Mountain Division gi GOC Major General Suvankar Bastu Sena Medal Vistis Seva Mandal ga unakrai. Unaki ba aduda 57 Mountain Division gi GOC gi maikedagi Manipur da pangthokudoriba Durand Cup 2026 ki pass amasung ticket sing Chief Minister da khusinakhi. Lonana Chief Minister gi maikedagi makhatana Manipur gi hauzik oiriba security situation asigi matangda review tokhi. Chief Minister gi maikedagi Armed Force gi maikedagi state asigi hauzik oiriba law and order gi phibam asiga mari lenana leptana paikhaliba thabak thoram khaya asiga mari lenana law and order gi phibam asi hanadigi hauna tamna fagalakli haina phondokhi. Chief Minister Yumnam Khemchan gi maikedagi Imphal da Durand Cup 2026 pangthokodoriba asi lamdam asida leminariba tongan ba community sigi marakta punsinana ba honabada yamna maru oiba khongthang ama oibata natana lamdam asida santi amasung tangdulaita ba phibam purakna ba honabada su achoba mating ama oiragani haina singthakhi. Lenana Chief Minister gi maikedagi makhatana state asida Armed Force gi maikedagi law and order maintain toba yauna mahausa gi phibam hanjina ba honariba thabak thoram kaya asida thagatpasu phongdokhi hairi. SIT gi investigation chada tararom tamak loishin batangairi hairi. Haukiba chei lisingani kulumjoi gi me ahumdagi thoklakliba kangnuki irang asiga mari lenana punna case listing ahumlom file torkhibagi manungda hauji phawada SIT na chada tararom tamak investigation loishin batangairi. CBI da refer taukiba case kontra mathoi di ayamba suruk loshile hari Supreme Court da
CBS की represent तौरीबा additional solicitor general Aishwarya Vati na haikibada CBI na case kunmathoi gi charge sheet file toukhre taruk na close toukhre case sing asigi manungda ahum di corner extend tarokhi aduga marina makha tawa investigation chathari investigation sing asi buluchingna ba amadi yengshina ba appoint tokiba Maharashtra gi hanagi DGP datre patsal gi karna haikibada report ki matung ina Manipur da irang mayong nakiba district ni panda case lising hunga kun lom investigation chathari adubu masigi manung da chada taragi manung da case chahunga amagi charge sheet file toukhre hari CBI gi maike degi phongdo kibada Manipur da hozile riba law and order gi phibam amasung law gi khena ba kaya leiba asina case sing asigi witnessing video conferencing ki khuthang da hearing tongnabu hona bada achoba khudong cha da ba kaya mai unai haina phongdokhi Supreme Court ki maike degi wafam sing adu taraba matung case sing asi yariba makhai thujinaba direction pikhi hari Border Security Review Toukhre Operation Kansinaba Khanghankre Director General of Police DGP Mukesh Singh na Technopole District Talokhatliba Security Preparation Sing Review Taukibaga Lunana District asida deploy toriba Security Forces Singda Anti-National Elements Sing Marakta Operation Sing Kankhanaba Amadi Indo-Myanmar Border bring the security ki coordination ning thamnaba direction Sing Pikre Hari DGP Mukesh Singh IPD na Technopole District Police Office ta Additional Director General of Police Law and Order galunana District asigi Superintendent Police Officer singalunana District asida paikaliba policy sing arrangement sing assessed tawkibaga lunana Border District asigi Overall security scenario sing review tawki hari DGP na district asigi police officer singa interaction tawnaba matamda district asida police amadi security forces singna Anti-National Elements Singi Mathakta Akanba Operation Chathaba Criminal Case Sing Tuna Investigation Toba Anti-Drug Drive Sing Kansinba Ayan Kaina Pariba Kuchukulai Sing Fagatpa Amadi District Asida Santi Amasung Tangdulai Taba Lehenaba Security Forces Singi Marakta Ningthina Coordination Lena Makhal Makha Kayagi Operation Sing Chathagadabani Haina Direction Pikhi Hari Manipur ki border fencing yauna aikoi gi pari puri ki oiba lam Myanmar da transfer tawna bu honari basida UN na mityeng changbiu hane UNC na phangdorakli Central government na nakal namatagi oina Manipur gi indigenous people singi pari puri singi oina leraklaba lam Myanmar ga transfer tawna bu honaba cross border violence amasung extortion da judicial execution kaya chathariba asidi United Nations Permanent Forum on Indigenous Issue UNPM II na khut thingjinna ba UNC gi maikadagi memorandum pisin on taksang krai UNC gi maikadagi UNPM II da pisin ki ba memorandum adu da haribadi India gi maikadagi lamdam masigi indigenous people singi pari puri ki oibalam Myanmar da khusinana ba thorang tawribasi khudakta lebhana ba honabiyu Maruwaina India gi maikadagi Chandel district ki lamgi sharu khara Myanmar gi Kabu Valley sector gi lamkhai gi sharu khara ga onana ba honariba thorang asi lebhan ba yauna Choro Khunauda demarcation amuk hana jathana ba thorang tawribasi asi thingna ba honabiyu India lenga ki maikadagi Choro Khunau Molcham More da leriba wathok oriba border pillars sing asi yauna travel constituency sing asi phawraga border fencing khanaba $1 billion 4.22 sanction toukhre hariba asida UNC gi maikadagi yamna kana yaning da phangdoli chahi asigi me 16 da Myanmar ga thangnariba Z Choro Namli Wangli amasung taka hariba naga khulsing asida KNB na ngamkhailan changslalaga apaba makhagi nongmai singshijina duna akan momong de attack chathakiba asigi matangda Minnesota protocol gi matangda UNC gi team sing deploy tawduna investigation chathabiu Government of India gi maikadagi lisingani taramanga gi August 3 da inakiba Indo-Naga Framework Agreement adu ikai khumnabiu state asida hojik tholiba hostage crisis amasung miyam ne da da ba phibam ama leribasi kokhanaba honabiu haiba yauna Naga tara nipan phajin khroba matung Naga tarukna KNP da khusina khroba matung tamthina hatkiba thodog adu gi matangda mari lenaba document kaya su UNC gi maikadagi UNC da pisin kiba memorandum adu da yauri Union Education Minister Dharmendar Pradhan pham thadokhre Union Education Minister Dharmendra Pradhan pham thadokcharage haina Prime Minister Narendra Modi da resignation pisingkhre Social media post ama da Dharmendra Pradhan hai haukiba numit ama ni marom asida mahairoi shinga chatharaki ba khongjeng asina thamoi shokpa ama ohele lebaki damak miyam gi apamba thabak tawba haiba asina mahaki punsigi oiba highest priority oibagalunana khongthang asi lorpani hari
NET UG examination 2026 ta oiriba irregularities sing adugidamak lengagna CBI da sinaduna investigation chatan kibagalona examination adu cancel taw kibagalona re-examination gi anoba matam lengagna lepkibani haidi lenana lakliba chahidigi examination asi computer based test CVT mota chatna hana basu walengak na warep lawre haram ki panba yabadi exam irregularities sing amadi NET paper leak kayam gamari lenana Union Education Minister Dharmendar Pradhan resign tawgadabani haina tha amarom asi mairoi mayamna daligi center manter da khongjing jangsin duna lakibani lenana Education Minister pham thadokhre haiba asigi matangda ngarangdagi cockroach center party amadi center gi marakta wari sanaduna laklaba matung ngasi nungthil pung ani 3 kontra da 3 lak shuba round wari shananaba matam thanarambani mifam asigi mangwenana Education Minister Dharmendar Pradhan Prime Minister Narendra Modi dia resignation pisin khibani haidi Arubada maruiba pau amukana pizari Manipura hozi tholiba wathok asi tarai taraba isu amanate thazaba leitrabati wari sanaba yaroi wari sanadana anti purakpasu yaroi hana konrak samana phongdorapli Manipur ki border fencing yang na aikogi pari puri ki oiba lam Myanmar da transfer tawnaba honoriba sida UN na miyeng chengbiyu haina UNC na phongdorapli Union Education Minister Dharmendar Pradhan pham thadokhre matang asida loyalam E-PAO na namitangi pau bibel lazare tabili ba khudimako amuka hana khurumjani